Manipur Top Trending News tuman-tuman ba wala ba source dari lokot jaraga mata-mata di oiba maru oiba ipau sing patukan khangam jai ngasi June ki tarik ama Monday numit ki ipau sing gi update bijari ahan ba update ta Manipur gi law and order nga pagi thabak ti nung de ising chai bugum thokle Kenneth P gi kedal singna hingcha yai tambagi thabak chathari konsa khul gi khuncha singda nongmai kapsila pada ama soklei ama manglure nongmai kaptuna tanarpa naha ani accident da sokpadagi laikana kre Manipur da CRPF Cobra Battalion ani deploy tawna ba sentana khan kre Manipur lengakti sentana kut tingchilaga makhoigi yaka yengna thabak tawre MP Bimo micham da tatana kut tharpada lengang action lograbadi miyamna civil war tolpa yai konsa khulgi chairman miyo ema masagi loina ri kuta sire IDP sing atu matam da masagi memda hanjin halagani haina Chief Minister Y Kem Chana thaja pirakre amadi leikai masa khangdaba miyo singbu BLO hablomle enumeration ki form da atopa gi number yaramle loop taragamari pau sanduk na pijari ahan pau da Manipur gi loin order nga pui thabakti nung de ising chai bugum thogi Kenneth P gi keder singna hingcha yai tambagi thabak chathare kunsa ko gi khunja singda nongmai kapsilakpada ama sokle amadi lolure tha asigi tarahumdoi gi numit jumlakpa tanjada Tangkokpi district ki Leilon Wifi kuki khuldagi khul asigi khunja nupi sing farga mamit amasung makut punsila matungda Kenneth P da sinakibagi Pastor ani yauna naga micham taruki langlan jing phangbang namdringi amasung ngangrangna Imphal urkul lambigi TM ka somanakta urkul tamna cheng pusilapa truck driver ma nongmaina kaptuna hakibagi thawdok phongphong saringe gi charakta Manipur amasung India lengaka su tawnaba kuki militant singi manungda ama oiriba Kenneth P na Leilon Wifi gi kuki khulgi khunja singa kusumdana hingcha yai tamagi thabak sing chatharkle ngasi ayuk pung taraga minute nifu ka mangarom tarpada Tangkokpi district ki Lemkhong police station gi jurisdiction mang chaliba konsakul konsaram khulfau na chenba kagi yuki turel mapanda kuki National Front P Kenneth P gi apaba makalgi khuchukalai paiba keda tara romna khunthangna Leilon Wifi kuki khulgi khuja singa kusamdana nongmai kapsilakpada konsakul gi kunja naha ama makut jeta nongmai maruna paduna sokre thawdu asidagi hawai hingnaba jengthaktagi jongtharpada atopa nupa machama sokibaga loinana thawdu thukhumdagi mafam khangludraba kunja amasu sokuna lerambadagi rems ta pukalakuna aikana kre hairi amaronda nongmai kapna tanarpa naha ani accident sokpadagi laikana kre ngasi numidang wairam pung taruk rom tarpada Thawbal PS na konba Asian Highway number 1 paringi hangbok lamkhai mapagi mafam amata matungda gari achauba 4-wheeler amata tongba mioising nongmaina kaptuna tanarakibani haiba naha ani na tonglakpa motorcycle ama mafam asida car shift amata thomjinduna accident thokpadagi sokuna laikana kre soklaba naha ani du kakchingdagi Naurem Basant Kumar chahi 13 amasung Thawbal district ki Sakpa mamang lekaidagi Chingkham Premchandra chahi 92 kawi hari thawdo asida gari machada tominar ki ba makoi ani sokpadagi khangbok talaiba Thawbal district hospital da pukatuna laikanaki makoi ani gi phibam lubadagi rims da refer tawkre hari yamna tangna thokpa thawdok amata mioi ama masagi loina begi makuta laikidre toina thokba thawdok ta Moirang PS na konba Moirang lamkhai hoiru lekai da hangba yu yonpham bender amada thabak subi nupi amana mahaki mapuroyu thabaki oi thangba sarukta thangna thinbadagi laikanaba nangdana laikidre hairi thawdu asi ngarang numitang pung 3 minute kunlom tarpada bender asida thokibani laikidabagi maming Pokhrambam Prem Kumar chahi 93 apokpa pi angau kawi Moirang hoiru angom lertagi ni hairi mahakpo thangna thinkibi mahaki loina bigi mingna Pokhrambam ongbi Manitombi Bem chahi 30 ga mapan kawi hairi thawdoski matangda phangba pawgi matung ina laikidaba Prem Kumar na mahaki loina biga loina na matam khargi mamangda Moirang lamkhai da bender hangpani masi tokla matungda Moirang lamkhai hoiru laikai da hangba atopa bender amada bemna thabak surakibani hari ngarang numitang thawdo asi thoklam daida mapureba Prem Kumar na bender asida changlaklaka mahaki loina bida yumda chalasi hairum kibani mafam sida bemna migi bender ni amasung thonglon ribani na yumda hanba yakiroi hairubada makoi ani onsinaduna mari tonarpodagi bemna mapureba thabak thanga thinbani hairi kudakta mahak Moirangi CSC da laikana ba pukatki adubu lambi da laikidabani hairi thawdo asigi matangda police na case ma lakutkibaga loina January bem phakre laikidabagi haksang ngasi lems ki mirror singda postmortem examination tor matungda yumgi mio singda sinakhrani hari makha tarpada Manipur da CRPF ki Cobra Battalion ani deploy tawnaba sentana khangalakrai CRPF ki jungle warfare unit oiriba Cobra gi battalion ani Manipur da deploy tawnaba union lenga khan kre haina agency ki paw amana report tarokri union lenga ki official singna phongdorpagi matung ina Manipur da CRPF ki Cobra Battalion ani deploy tawbagi wapambu Ministry of Home Affairs MHA na aya pira matungda battalion ani asi state asida thadar kadabani hairi Manipur da nauna deploy tawdoriba battalion sing asigi
number 207 amasung 210 ni hojik battalion animak mathangsina West Bengal amasung Assam da deploy toribani hairi mafam sing asidagi laktolaga Manipur da operational duty gi damak thadar kadabani hairi panba yabadi CRPF ki Cobra hairiga khangariba commando battalion for resolute action hairiba battalion sing asi hokiba kumja 2008-9 da left wing extremism laksinduna namthahan bagi pandamda nikhatkibani hairi misam da tatna khut tharpada lengang action lawjabadi miyamna civil war tholakpa yai konsakolgi chairman khulai paiba singna misam da tatna khut tharpada lengang action amata lawjabadi khangba ngamlaktaba miyamna civil war tholakpagi piyom da lakani amasung khamba wagadaba irang thoknabagi machak oirakani haina konsakolgi chairman D Adam Yangmaina phongdokre ngasi ayuk KNFP na nongmai kapslapdagi soktuna rems da laikanakiba konsakolgi Kachiak Lungboy Chawangi matangda laing-sang asida wapum asi mahakna pangmising phongdokibani mahakna hai konsakolgi kitang kakhatlaga leiba tureldagi kulgi chan thanunaba ising lawrubadu ngarangdagi laktabdagi ngasi ayuk kunja ahumna yengsinaba chatpada lumduna leramba koki khulai paibasingna nongmai kapslapani kulgi ising laktabadi kunja singna yengba soidana karkani khangbadagi koki melten singna pipe kakhatlaga matungda ngaidun lermkibani laibak phabdagi kunja singna koki melten sing leire haiba khanghobudagi hawaidi hinghori adubu kunja ahumgi manungda amadi nongmi maruna panduna tamthina sokle haiki koki melten singna michamda tattana sigumba thoong chatharibasi akan bumong de yaningde ingbada tangai fadana changba ising laktabadagi yenglubu kunja singda nongmai kapslapasi mathong hoktaba thabakni state enga khudakta miyeng changduna chenaba sing phaduna serak pigadamni haiki kulai paiba singna michamda asumna torabadi miyamsu khangba ngamagi pangal lalaktuna angamba ama torpada civil war thorkani maramasina lengang miyeng changduna action lokhat pa tangai fade haiki leikai masa khangdaba miyoibu BLO hablamle enumeration gi form da atopagi number yarmle loop taraga mari election commission of India ECI gi pautak matung ina ngarangdagi Manipur hokiba special intensive revision gi enumeration gi thabak piba phone number mari lainaba booth level officer BLO gi nataba atopa miyoigi telephone number yarma thengnare hairaduna wathok oidringaida mari lainaba singna miyeng changbiu haina loop taraga mari gi convener Santana hakpamna hongdorakre ngasi nungthil kaisampata leiba ipsagi loisangda pangthopa pawgi mifamda wafamasi phongdotladuna makhatana hai ECI gi pautak matung ina ngarangdagi Manipur gi district singda HIR gi damak yumthong khudimakta yengnaba lakliba enroll gi form asi voter singna melga BLO singda piraba matungda online portal mota submit tawgadabani thabak asigi matung janna tampaki mafam kharada enumeration da piriba phone number da BLO gi nataba atopa number haplamme hairi makhatarpada Manipur lengakti sentana kut thingjilaga makhogi yaka yenguna thabak tawre MP Bimol loin order ngakpa haibasi state lengakna pangthokadaba mathoni haina constitution da mayak sengna yauri adubu Manipur di sentana kut thingjilaga makhogi yaka yenguna state lengakna thabak pangthokle hariduna DGP hapa phawba sentana hablakibasi yama tayonaba amani haina Congress ki MP Dr. Angomsa Bimol akoijamna phongdokre wafmasi MPCC gi General Secretary Seram Nekena Habu Oiduna Akampat ki Khetri Apokpa Community Hall da pangthokiba Youth in Politics What and How haiba mifam da saruk yakiba MP na phongdokibani makna hai law and order ngakpi thabak asi state ki subject oirabasu Manipur di center ki yakada lenga asina thabak tarukibasi ikaini ngani Manipur da hojik oiri film asi state asigi wari da amukta thengna kidraba mani maitei purupna nglatongbi lana chatpangamdana leklibasi laina lafam thokte masigumba film si urubada yamna ningba kaiba ama oi hairatuna ngasi Manipur da thengnariba amati oiri film asi maru oina state asigi education system da sorpadagini video si pagdala so kilang kibawa so mapigani channel si bong sibidina share amadi subscribe ko bibi amo hanya tan thar pa kung amadi makatanaman di si batagin ang